Dukan fakkaiduna pot chei huranbikhre. May ahumdagi tholakkiba kanglup ki irang asina achauba maram ama oiraga sufam nompham leiruktaba chadaba hingdabadi yadabana lamdam asida huran chinthi gari gi lut tauba yum changduna arei pot chei pukhiba sel gi demand tawbuna chingba thogdok kaya leptana chatharakle. Imphal East ki lamlai kendra gi manung channa leiba sabungkhok makha lekai da leiba thokpam tonaw ko bi Lukhrabi amagi mingondagi selun bi puduna leitalare imung manung hingnanaba yamna kan hona jaduna phamjaba dukal ama haukiba numidangda sakhangdaba miyusingna upak fakkaiduna huranbikhre. Thogdok adu ngarang kanglup ki irang asin maram oiraga maira paibe singamadi miyam tholuktuna duty tawringi matamta thokiba oigani hairi. Imung manung na phongdorakpada ngasi ayuk anganbada dukan gi upa khara fakkaidun leiramba thengnabadagi sangsin yenglubada dukan gi pot chei ayamba leiramdabani hairi. Dukan adudagi chaurakna lupa 1,000 ni furong gi pot chei hubikhre hairi.